ngase phongkiba tongan tongan ba manipuri se phongsingdagi maroibi ipausing khongosaraga manipur top channel gi makedi gi myamna thamsigi anbada pona pampauksi digi lokosaraga mahairoi amasiramle manipur university gi boys hostel number 1 thangjingda university sigi mahairoi ama tharuyalaga siramle hari laikidra mahairoi dugi maming moirangthem rojit sahi kungamari apokpagi ming baige kawi ngai khong khuno maning lekai digini ma university asida manipur department MA 3rd semester tamliba mahiroi ne hai police gi phangwa pauna hai ngasi numidang wairam manipur university gi boys hostel number 1 thangjing gi room number F13 gi ceiling fan tharu yalga siramani laikidraba rojit asi nungthul phawb mamanaba singa pulamki ngasi numidang wairam da mahaka room adu leminaba mamanabana room adu thong lolaga leramba thengnarakibani mamanabisingna loliba thongadu thugaidana yenglubada ma thauriyalaga siramane hadi thaudok thokphamda university asiki BC SDPO singjame amaju singjame police laktuna yengsilakhi magistrate jawraga forensic team thaudok thokpham aduru laktuna yengsilakhi hainasu pausna makhatana phangdurakli makasa tharakpoina to papom April dagi November power Manipur gi rural area gi industry lising mangaga sangi kunga mapanda loan pikre India gi oina English ngani ga kungani thogi April dagi November phawbada rural area da leiba industry singna punna bank loan lakh tara gani thogi lising marfu ga mathoiga sahunga humdra ga tret pikre madugi manungna Manipur gi rural area gi industry lising manga ga sani ga kunga mapanda loan pikre nga Union Minister of State for Finance Dr. Bhagavata Kishan Rao Lok Sabha aiba pakhum oina phongdokre ngasi Lok Sabha hanglakpu wang amagi pakhum da Union Minister of State for Finance Dr. Bhagavata Kishan Rao na maki pakhum da hai public sector bank singna piba data gi matungin English singani ga kungani thoigi April lagi English singani ga kungani thoigi November phawd leba sigi karel area gi mapam khutimakta leiriba apon ba industry lakh tara gani thoiga lising marfuga mathoiga sahunga humdra ga treta bank loan pikre mangna hai industry ama lingkhat pa haibisi state singi mathauni adumena ma bank singna na singna loan pi duna leba sigi red area yauna mapam kudimakta leiriba na singna loan pi duna industry lingkhat hali English singa niga taragi April mapanda RBI na thokiba circular amagi matungina bank ki credit kamari leinaba wafam sing charging rate of interest yauna deregulate tokre amas bank sing masagi policy semduna fund gi cost margins risks premier na singba guidelines amagi makada lephan khre haina minister Dr. Kishan Rao na phongdoki bank na rural area da leiba industry sin da loan pibi ki sang se awang nu poki state sing gi manung da Assam gi matungda Manipur na ani subda leiri public sector bank sing na piba data du gi matungina hairiba matam sida Assam da puna loan lising kun ga tre ka sahunga yang kai gi mari Arunachal Pradesh ta lising ani ga sunagi yang kai gi nethoi Meghalaya da lising ahunga sani ga yang kai gi tare Mizoram da satruka supnagi humdra ga humdoi Nagaland da lising ani ga nifu ga nithoi Sikkim da lising amaga samapan ga marfu ga manga amasum Tripura da lising ahunga sahunga kuntrapi khiainisu paushna makhatana sa phongdurakli atopa paw madana Manipur government ki English ngani ga kunga homdoi gi holiday list ki notice ani leramle Manipur government ki General Administrative Department's Record and Library section na English ngani ga kunga homdoi gi holiday list ki notification haukiba November taraga mari da ahan boina thokraba matungda mathangi numit November taraga manga da su sapmanaba notification ama thoklamle Manipur government ki GAD ki Deputy Secretary Sunanda Thoksomna sign tawduna November taraga mari da thokiba notification aduda general holiday da auna numit kunga manga restricted holiday da numit nifuguni thoi amasum public holiday da numit kunga mathoi oibadu November taraga manga da thokpa notification asidadi general holiday da numit kuntra restricted holiday da numit kuntra ga tre amasum public holiday da numit kungani thoi oikre Anobu notification adugi matungina general holiday da New Year Dol Yatra May Day Janama Astami amasum Mera Sauren hauba si hengalakre hanadi imoinu iratpa gangai Maharaj Gambir Singha gi laikhidabagi numit Republic Day luingai ni yauksang sajibu noma pan sairauba Good Friday sairauba Eid ul Fitr Khongjom Day Kang Rat Jatra Eid ul Zuha Patriots Day amasum Independence Day Milad un Nabi Zananeta Irabot Party Gandhi Jayanti Durga Astami Mera Hok Songbo Kut Diwali Ningol Sakoba Nupi Lal amasum Christmas asi kaktamak general holiday oiramani
November 13 थोकिबा notification अदुदा restricted holiday numit 24 oirambadigi anauba notification asidana numit 38 khatama oiba loinana category asidagi New Year's Dol Yatra May Day Janmashtami amasum Mera Saurel hauba yorambadu lauthokre Hanadi restricted holiday list asida New Year Day Uttarayan Sanskriti amasum Netaji Subhash Chandra Bose birthday Saraswati Puja Shivaratri Zomi namni Prayers Day amasum Yauksang Dol Yatra Sabi Bharat Yauksang Marini Chanma Numit Bijoy Govinda Halankar Baruni Kongba Laithong Phatpa Mahabir Jayanti Narsingagi Laikidaba Numit amasum Silhenba Sabi Kadar Mede Buddha Jayanti Zalkeli Kanglen Harisayan Muharram Bulon Hauba amasum Bulon Loiba Janmashtami Akheri Sahar Samba Radha Astami Haikru Hidongba Tarpan Hauba Tarpan Loiba Mera Sauren Hauba Kuki Rising Day Kwak Yatra Mera Wayungba Sagangi Gorbanan Puja Gosta Astami Mera Wapukpa Guru Nanak Birthday Christmas Eve Post Christmas New Year's Eve asi oikibani Public holiday gi oina November 13 thokiba notification adu numit 13 oikiba adugi makhada New Year Day hapsilaktuna November 15 gi notification numit 12 oikre November 15 da nauna thokiba notification adugi matungina general holiday lakthokiba adugi makhada restricted holiday oina lakthokiba numit sing asidagi government employees na numit nini suti lawba yagani general holiday gi piriba Idul Fitr amasung Kang Rajatra ani singi district sing amasung Manipur bon Kolkata Delhi amasung Guwahati da mangjauna na government ki English sing ani kun homdoi gi January 13 gamde fob gi manungda approval lawrabadi mafam adugi local holiday sing na mohut sinbe yagani high festival ani si restricted holiday gi manung chalan be yagani hari maraksida Biswa Hindu Pariyat Manipur Upa Pranang si praise thopa sirola magi matungina Manipur lengana saye sigi November 13 te thokpa English ngani kun go homdagi suti gi notification adu urubada Shri Gauranga Mahaprabhu Jayanti amasum Shri Krishna Janmashtami yoram dabadigi ngak miyamna ngaksana bathoki adu hairiba notification adu aran bo iramba amasum asumba circular ama lengana phangan bibaga loinana thoram animak suti de yawba lengak pu thagat phongdu iswaidi Makasa Tarakfoina Miamna Sports latest update Miamna Tamzage Adidas na FIFA World Cup 2022 semi-final singamasum final da sizinagada official match ball Al Hilam masak takre FIFA World Cup Qatar 2022 ki semi-final singamasum final gidamuk sizinagada official match ball oiriba Al Hilamasi Adidas na masak takre Arabic lolda manglan di dream haina kaunaba al hilamasi khongsa di journey haina kaunaba al hirala haiba group stage singda sejana ki official match ball adugi matung tarakmani ball animasi makoin ate atop world cup ball ama hektadagi hena yamna yangna paidunu satpa oibana khwaidigi wangba game speed support taunaba sem saraba technology sab manana yawi Al Hilamasi unique graphic design ama oiraduna FIFA World Cup amagi aruba mesingbu puari oiraba thoram ama oibada sunare hairaduna masak asi takibani design asi amaga manadaba sanada yumpham oiba masu ama da siamani masida apikpa triangular pattern ama yawi city bu koshiliba marubumi gi lamdam sing FIFA World Cup trophy gi masu ama di Qatar phiral gi pattern mayek sinawi Saurap tauna angang ba masuna phaijin ba duna graphics gi magun hengkat handuna Qatar gi generative oiba architecture amadi amuk hena leba sigi phiral anima pu hena masak takli bolasin angang ba masugi atiyar marubumi gi laingoi de sokna ba mafam oiriba numina mayum sangba pungpham duda mari leinari boibana masigi mamingbu yamna sunana al hiram di dream hana tholi hairiba matamasi Lusail Stadium gi floodlight marakta angnariba manglan singmang phaunagadaba tanpham oiribani matamadu final match sanagadoribani Al Hilamna malembu amatu oina punsinana ba sport amasum football gi shakti da piriba asobu manglan amagi mochili mi million kya na malem gi akoi bida lairiba laiwak punamakti thoknaraktuna game asigi damak makhoi gi pamlamba duna amatu oina punsilagani Aikoi tournament asigi final stage ta yauriba team punamakpu makoina football na khudol tauriba khwaidigi chaw stage ta athoi hen tanagadaba oibana yephmongol pi hainasu Adidas ki general manager football nick na phongdoki hari
tournament asigi semi final singda Argentina amasum Croatia loinana France amasum Morocco December 15 amasum 15 sanaraga mai pakpa aniduna December 19 na final sanagadabani hairi henesu pausna makhatana fongdorakli amaromda atopa update amana Royal Air Marco na flight kuntra thorang tawduna Moroccan soccer fencing Doha da punaba thorang tawri hari Morocco gi Royal Air Marco na yumsakesa numita leba sina World Cup ki semi final game da France ki miyok sanagadoriba sigidamag yenglaga akhanaba flight kuntra operate tawduna Casablanca-dagi Doha da soccer fencing puraknaba thorang tawri haina airlines na ningthokaba numita fongdokre flight sing asi leba pokpa madi yumsakesa numita Casablanca thadokani haina su makhatana fongdorakli Moroccan singna soccer fan oibigi nungai natana leba sina World Cup ki semi final quarter final oiba Africa gi ahanba leba oibigi su hainingai leitana nungai ba fauri fan sing asina Doha da mangjona Moroccans lising kyana soccer tournament yengniba makhoi ga pungani haina su airlines na makhatana su fongdorakli adi atopa pawmana Neymar gi matung Croatia na Messi gi World Cup manglan su loisin hananaba honagadori Croatia na Brazil gi star player Neymar gi World Cup manglan loisin hankraba matung makhoina lebapu punmita Argentina gi Lionel Messi gi World Cup khongser amuk loisin hananaba honagadori Messi na ma ki lemjaningai oiraba career watuna lakliba amata ngairaba major trophy asi phangnaba asetpa panam thamliba ga loinana Argentina na su lebapu punmi ki ahanba semi final da kumja English ngani ga taraga nipan gi runners up Croatia gi pal lanthoknaba honagadori adubu sahi marigi mamang Russia da pangtokhiba kumja English ngani ga taraga nipan gi edition final da France ki makhuta maithio khiba Croatia su handakti khongkap ama hena thangjinanaba miyeng thamli Croatia gi defender Josip Zoranovic na hai aikhoina kanaguma mat kibagi mathau tade haina khali aikhoigi khwaidagi fazaba football sanananaba khoina isara yengjaba sangi aikhoina mai pakpagi aron athupti aikhoigi punsinanaba aduni hai amadi aikhoina imung amagumna sanai Croatia na makhoigi quarter final match da Brazil ga extra time loiba fawba goal amada manana leikraba matung penalty shootout the goal mari anida mai pakhiba loinana Neymar bu mapi tahanduna tournament asitigi mapan tokanki nakala maromda Argentina na semi final fawba sanglakpagi lambida Lionel Messi na maki team da asawba ithilpi duna match mangada goal mari sankre Netherlands ka sanakhiba quarter final match da Messi gi matingi Nahuls Molina na goal account hangdokhiba du Ballon d'Or gi award tarelak phangkraba Messi digi mitrangi mikup amoiki Messi na Argentina bu makoi ohumlak suba madikumza English nga magsamapan marfuga taruki matungdana ahanbu World Cup ki title lahonabigi asoba pulumadu makokda thangatpigi mayek sengu mamitari Argentina na kumza English nga niga taraga marida aroiboina World Cup ki semi final sangkhibada Brazil gi Maracanã Stadium na sanakhiba match adu Germany gi makhuta goal 1-0 da maithioki Messi na maduda football gi khwaidigi chawba trophy asi phanglamgadaba khajik ngaikhiba loinana makna pandamadu amu hana yaukshina bo honanabagi dama hauzik supnagi match amakhak mai pakpagi mathau tari Croatia na hauzik phawbi oinadi Lusail Stadium na sanagadoriba semi final match adugidamak tahaba tawdri Croatia gi striker Bruno Petakovic na hai aikhoina Lionel Messi bu lakshinana hauju phawgi di akhanaba thorang amata tawba leitri mausadagi aikhoina player amakhak lakshinana bo honabadagi di team oina punna lakshinana bo honaduna lakli Argentina si Messi khaknati Croatia gi maruoiba mapangal amadi Real Madrid ki star Luka Modric na lusingba makhoi gi midfielder ni amasum Brazil bu maithi pi kroba matung Croatia gi head coach Zlatko Dalisan mahaki team bu malemna khwairi fazaba midfield ni Brazil bu maithi pi kroba matung Croatia gi head coach Zlatko Dalisna mahaki team bu malemna khwairi fazaba midfield ni haina singthakhi ba loinana maduna Neymar amadi Brazil bu makhoi gi mapangal phudokpa ngamhankhidi haina sapongdokhi Makasa tarak foina to papa amana kumbitera khong thobal laikai diki laikhidrabi bindagi yumdagi nungthangani fakatkre Kumbi police station gi manung chanba kumbitera khong thobal laikai digi nongmaithem ningol thiam ongbi binda misiga mari lenana police na makogi yumdagi nungthang masa amaga asoba ama yauna nungthangani fakat ngamkhre laikhidrabi
Nongmaithep Ningol Thiamongbi Bindagi imung manunggi miyoising mani police tagi phangma pawgi matungina Binda hairiba nupi asigi masanupa ahum amadi masanupi ama leire maki kidney da nung leibaga loinana liver gi lainasu lei maduna maram oiraga maki masara sikpanaba amadi lengba thinba toina tawbigi atopa miyoisingna yu khara khara thaklabadi phagani haibadigi mak marak marakta anabadu fanabani haiduna yu khara khara thai Magna masakra hek fagalakpaga migi kulang satuna sil tanbagi thabak tawi loinana maki mapure vethiam devensu nongonomgi afang afang thabak suraga samna leijaba miyoyamani hawkiba November 13 gi numidang pung 9 lom tabra Deven langphai satluraga mayumda halakpada magi nupida yen leiru so haiduna sil khra pirami magi nupana yu ngaruk halakpada yen leiram di haiduna masinda kinna thinbaga loinana manak aduda leiramba nungthangna nupi edugi ningong mathakta nungthangna thabada binda wan thakibadagi mafam adu adumak laikidabani binda phamungda adumak taraga leiramkibadu December amagi ayuk pung 6 tabada mak sire hena khanglakibani Nupa mayum nasu nupi mayum da matam sana pau pi haudabana binda sire haiba khangkide adubu kona pau phangmadagi nupa mayum da lakpadadi binda siraga leiramani misi du singna bakhra leibadagi nupa mayum na ta puloina ba tharang toramba du thinglaga kumbi police ta pau piraga asi worksangi forensic science singmaning tina toraga rims ki mok ta thamki loinana misi edugi matangna kumbi police na case ma lokhatuna nupi hatpa Deven fara court putholaga jail thajingkhre misi asiga mari leina ngasi women action for development ki general secretary Sobita Mangsatabamna lusingbuti mama satlaga binda misi asi karamna thokibano haibadu kana thijinki handang marak nupi angangna toina thokliba crime singa sima khatana thoktana ba scenery ba miyoi sing faraga ahakpa sairak piyu hairi hainasu pau sinu makhatana su phongdorakli Atopa paw madana mafam khangdana numai kapagi thaudokta miyoi mari sokre MLA gi masada tainarakli Bihar gi Bagalpur area da lamgi wahauga mari lainana thokriba ungkhanabagi thaudo amada mafam khangdana numai kapthorakwadagi miyoi mari sokre amaramda victim singna phongdorakibagi matungina nomai edu JDU gi MLA amagi masa nupana kapkibani haina maral sirakli Gopalpur gi MLA Narendra Kumar Niras Namaki Masanupada Shiraktipa Morala du Yaning the Pungdoki Bagaloina, Taudo Topa Madura Mi Karapunare Havigi Pau Panglava Matung, Maki Masanupa Mapamadura Sanction Kibani, Mashida Maki Masanupana, Numai Kapki Havisi Aran Wapam Nihadi. Amaram the victim gi imung manungi miyation of Pongdora Kibida, ZDU MLA Narendra Kumar gi Masanupa, Assis Erais Tinkuna, Miyai Kunya Mangarom Loinaraga, Bagalpur gi Barar area the Laki. Mafam adura lamgi wahauga mari leina unkhatnarakwadigi asisna nungmai kapthorakibani madura lam madugi mapu Lal Bahadur Singagi loinabi maduri makoigi masanupa Bir Bahadur amasu maki mamanaba Sarat Erais Rabi yauna makoi mari sokibani hari asokpa sing haujik khudong thiningai oidre soidi makhasa tharak poina to pawmna Saina wathok main accused Surjit Kumar Misel oidi Saina Institute of Medical Science Sims ki wathok ta scenery ba miyoi mari ki manung ozani jail yakre adubo police ki investigation matungina main accused oidiba institute asigi MD Dr. Yumnam Sujit Kumari hauju power misel oiduna leire police na phaba ngamdana leire say sigi hokiba August taraga mari the institute asigi MD Sujit Kumar na institute asigi mahiroi nupi masama bu masana yadana faduna rep tobiki haibigi complaint ama Lamphel women police station lakpadigi makhatana thizilaba matung thaudo osida miyoi mari mapung fana sene haiba kanki matam kuina masigi asumba potho haiduna demand kya tawbigi irang kya thoki tha asigi mangari accused oiriba miyoi mari asigi manungna senariba institute asigi oza nupi ani Yambiam Nonibala Eli Sonia Amadi Laishram Kunjarani Devi Police Surrender Toroklaba Matung Thasigi Kungani Toy Power Judicial Custody Remand Lauduna Jail Thazingkre Police investigation Makoina Fongdorakpagi Matungina say Sigi Hokipo August Taraga Marida Simski Students Unions Amadi Institute Sigi Founder Suzukumar Sinduna Androgi Park Amada Picnic Sake Maduda Institute asigi oza singa madi mahiroi kharasi yauki hari matang sida panbai abdi sei sigi hokibo August kunna Saina Institute of Medical Science na study turgi namar institute asigi founder amadi oza khara laktuna duna institute asigi mahiroi ama izat mangan bikre hairiba tawdo lebak thibani Saina Institute ki study tour sin ki falati amadi sian basumi ki thabak institute asigi mari leina di haina institute asigi principal sipna porampata leiba institute asigi office ta pangthokiba pawgi mifum amada haiki belekre
ꯄꯥꯎꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ 21 ꯑꯣꯏꯔꯤꯕ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯀꯨꯟꯖꯔꯥꯅꯤ ꯑꯅꯤꯅ ꯄꯤꯛꯅꯤꯛ ꯑꯁꯤꯒꯤꯗꯃꯛ ꯃꯌꯨꯝꯗꯒꯤ ꯂꯧꯈꯠꯈꯤ꯫ ꯄꯤꯛꯅꯤꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯍꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝꯗ 21 ꯑꯣꯏꯔꯤꯕ SK ꯋꯥꯁꯤꯠ ꯁꯥꯅ ꯃꯍꯥꯛꯅ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯌꯥꯏꯔꯤꯄꯣꯛꯀꯤ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯟ 21 ꯑꯣꯏꯔꯤꯕ ꯁꯨꯖꯤꯠ ꯀꯨꯃꯥꯔꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯆꯦꯜꯂꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ 21 ꯑꯅꯤ ꯑꯁꯤꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯗꯨꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯍꯥꯏꯗꯤ꯫ ꯑꯃꯔꯣꯝꯗ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯟꯗ꯭ꯔꯣꯗꯒꯤ ꯄꯤꯛꯅꯤꯛ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯊꯛꯅꯅꯕ ꯑꯃ ꯄꯤꯊꯛꯂꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯆꯩꯔꯥꯗꯨꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯅꯤꯁꯤꯅ ꯚꯤꯛꯇꯤꯝ ꯑꯁꯤꯕꯨ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯒꯤ ꯌꯨꯝꯒꯤ ꯐꯃꯥꯡ ꯐꯥꯎꯕ ꯁꯝꯗꯨꯅ ꯊꯤꯟꯖꯤꯜꯂꯝꯕꯒꯤ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯁꯨꯖꯤꯠ ꯀꯨꯃꯥꯔ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯐꯃꯨꯡꯗ ꯂꯩꯔꯝꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯄꯨꯂꯤꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯑꯇꯣꯞꯄ 21 ꯑꯍꯨꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯧꯇꯨꯅꯗꯨꯅ ꯚꯤꯛꯇꯤꯝ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯈꯤ ꯑꯃꯗꯤ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜꯁ ꯂꯦꯒꯦꯜꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯔꯦꯞ ꯇꯧꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯃꯛꯀꯤ ꯃꯄꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯏꯀꯥꯏ ꯈꯨꯝꯅꯔꯛꯇꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯊꯨꯕꯗ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯨꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯖꯥꯒꯤ ꯃꯊꯛꯇ FIR ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯨꯕ ꯁꯦꯅꯤꯌꯔ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯔꯥꯖꯥ ꯄꯇꯦꯔꯤꯌꯥꯒꯤ ꯃꯊꯛꯇ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ FIR ꯑꯗꯨ ꯔꯤꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯅꯣꯔꯤꯇꯤꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯌꯥꯎꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯃꯁꯨꯡ ꯗꯂꯤꯠꯁꯤꯡꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯣꯗꯤ ꯍꯥꯠꯅꯅꯕ ꯃꯤꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯔꯣꯇꯥꯝ ꯃꯤꯁ꯭ꯔꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯊꯛꯇ FIR ꯐꯥꯏꯜ ꯇꯧꯅꯕ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯗ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯄꯨꯂꯤꯁꯀꯤ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯥꯏꯟꯒꯤ ꯑꯣꯏꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯍꯧꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯙꯔꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯥꯁ ꯑꯃꯁꯨꯡ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅ ꯗꯂꯤꯠ, ꯇ꯭ꯔꯥꯏꯕꯦꯜ ꯑꯃꯁꯨꯡ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯃꯣꯗꯤ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯅꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯋꯥꯔ ꯇꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯋꯥꯀꯔꯁꯤꯡꯒꯤ ꯃꯤꯐꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯒꯠꯂꯛꯄꯒ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯅꯔꯣꯇꯥ ꯃꯤꯁ꯭ꯔꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ FIR ꯑꯗꯨ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯤꯁꯥꯗ ꯂꯩꯆꯨꯔꯕ ꯅꯍꯥꯁꯤꯡ ꯏꯃꯥꯁꯤꯡꯅ ꯀꯟꯕꯤꯔꯝꯃꯨ ꯈꯦꯝꯆꯥꯟ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯏꯃꯥꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯒꯤ ꯇꯨꯡꯏꯟꯕ ꯑꯣꯏꯅ ꯃꯇꯝ ꯑꯁꯤꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯅꯤꯁꯥꯅ ꯂꯩꯆꯨꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜ ꯀꯌꯥꯕꯨ ꯏꯃꯥꯁꯤꯡꯅ ꯑꯃꯨꯛꯇ ꯀꯟꯕꯤꯔꯝꯃꯨ ꯍꯥꯏꯅ 32ꯔꯛ ꯁꯨꯕ ꯏꯁꯇꯦꯠ ꯂꯦꯚꯦꯜꯁ ꯅꯨꯄꯤ ꯂꯥꯜ ꯅꯤꯡꯁꯤꯡ ꯂꯝꯖꯦꯜ 2022ꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯈꯤꯕ RDNPR ꯑꯃꯗꯤ ꯃꯍꯨꯠꯀꯤ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯂꯩꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯆꯠꯅ ꯂꯣꯟꯆꯠꯁꯤꯡꯕꯨ ꯅꯨꯄꯥꯅ ꯉꯥꯛꯅꯕ ꯀꯟꯅ ꯂꯥꯎꯔꯤ꯫ ꯅꯥꯠꯁꯤꯡ ꯑꯗꯨ ꯅꯨꯄꯤꯁꯤꯡꯅ ꯀꯟꯗꯨꯅ ꯂꯩꯔꯒ ꯅꯨꯄꯥꯁꯤꯡꯅꯗꯤ ꯊꯧꯑꯣꯏꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯁꯦꯠꯅꯔꯤꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯑꯁꯤꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯗ ꯂꯩꯇꯕ ꯅꯨꯄꯤꯁꯤꯡꯇꯅ ꯐꯝꯕ ꯀꯩꯊꯦꯜ ꯑꯁꯤꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯆꯦꯡ ꯇꯥꯡꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯏꯃꯥꯁꯤꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯩꯉꯥꯛ ꯃꯄꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯂꯥꯟ ꯍꯧꯈꯤ꯫ ꯏꯃꯥꯁꯤꯡꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗꯅ ꯂꯩꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯔꯕ ꯗ꯭ꯔꯒꯇꯒꯤ HIV/AIDS ꯁꯟꯗꯣꯔꯛꯄꯗꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯄ ꯊꯦꯡꯅꯔꯤ꯫ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ HIV/AIDSꯀꯤ ꯑꯋꯥꯕꯁꯤ ꯈꯔ ꯃꯈꯩꯗꯤ ꯊꯤꯡꯗꯨꯅ ꯆꯥꯡ ꯋꯥꯡꯅ ꯁꯟꯗꯣꯛꯂꯝꯕꯗꯒꯤ ꯅꯦꯝꯂꯦ꯫
Lushilakpo in Sanaleva Poxy and the Pong Tangamiam the Hapsaramgi, Sapo na Manipurgi, Mau Mosas in December Taragamangadi, Nagaland da Changbada athingba thamkre. Manipur amasum Nagaland gi lona bangam khaida leiba Kezol Sa Kozori area gi wathok na maram oiduna Manipur gi Mau gi miyoi sing lakdi bi December Taragamangadi, Nagaland gi Southern Angami area da Changba thingzilagani haina Southern Angami Public Organization Sapo na lokthokre. Southern Angami Public Organization ki President KB Podi Sophia Masum General Secretary Swelun Pusuona Puno Kuyek Pidon Tadrok Pasirolaman Hai. TNG customary logi matung in ngam khagi sayena basigi waroisin purakna bohona bada Mau Council gi mekedi ayet apan pirak pamaramna khongtang asi tangai phadana lokibani. Wafam asi tha asigi tareta Zakhama leiba Southern Angami Public Organization ki hola pangtukiba organization asigi general body miphamna warep lokipni siollasina makhatan hai sayetnari belam asigi matangna matam kya gi mamang gi Manipur gi Mau maram phurup ki miyoi sing amasum Nagaland gi Southern Angami gi miyoi sing gi marakta sauna ungkhatna duna lakti tribal gi lam sing asida leiriba resource khudima tribal miyam gi ni lenga ki natti loina naga gi lam khudima ki yamna nakhai sengba traditional boundary leizari Masida nauna samlakiba political boundary singna khut thingjin bamthokti masigi sargom oina kumja English singani taraga trukta Board of Arbitration of Tenemi People's Court YLP duna lamgi sayena basigi waroisin purakna ba customary logi matungina thabak pekhatna ba kan khrabani adomena matamaduda Mau Council na Manipur lengaka kuchamna duna ngamkhaida Englishna khunda jariba miyamda akiye khang pirakhi loina maphamasida CRPC gi section chamagani fugumari gi makhara athingba thamadana tana Manipur gi security personnel kayamarum thamjilakhi loina maphamasida hanadagi saduna leijariba SAPO gi rest house thugaiduna police outpost sajilakhi loina loni adaba mongna juko tampak yowgi lambi fawo semjilakhi masipuna masi tinjimi people's organization gi kona takhibu gore badugi wangmadani haidi asigumba sangwa sagali bising asi lepnaba mari sayennari basigi warisin purangnaba sapogi mekedi Mau Council masum Manipur laingak ta khan kiba leikrabane adubu maduda pamnaba thaudokra thokhibadigi tangai phadna December taraga manga digi Southern Angami gi lamsit Mau Machasing changma thingnabagi phireb asi lokibane athingba sigi wangmada karigum Mau Machasing na sangsilakpa tarabadi maduda tholakpa apafatagi teksak masa masa na pugadabane haidi ningsingba yabadi haukiba kumja English singani ga taraga manga da Juko Valley gi wathokta sapona Mau Council ga dungaina da thokpadagi Mau Machasing Nagaland da changsin khidaba laikhrabane masing yamlaba SAPO gi volunteers National Highway number 2 gi Khezuma masum Keguma gi lonabada thulaktuna Manipur romdagi lakpa tata sumo winger bus kudima khamduna passenger singi saktak se check tawkiba laikhrabani loina madura yorakpa Mau Machasing adu Nagaland da changhandana halankibasu laikhrabani Say Sigi Mars Tarasungam Kagi Wato Osimangna Maramoiduna Sapon Southern Angami area da Matam Kaktaban Tamzin Kiba Lakrabani Loina Nagalenga Lonava Assamgi Sarukta Manipuri Singi Tuan loops in a counter bun Satakwa Amadi make a Kadi Akan pressure Lapadi Sapogi Konzangado Hando Kiba Lakrabani Hadi Adu Hausuku in a Miam Pau Sumatansa Lushinja Gamasumyampuna no Bob didn't